Amazing kang leibaki update gi lokhocherake ngasi yupung charu adaida Khanpi village Assam Rifles ka Kuki Lalhouba ga nomai Kapnabada Kuki Lalhouba mari Sire haidi Leipa punba kholau gi update gi lokhocherake PDF battalion ani gi chief oiba ama before October 29 da ma gi nupi amadi chahi taret ki macha nupi amaga loinana junta army na fakhibani haina chingnaba du ngasi Paung township Bago region gi forest ki jungle da si boina fangkhre adubu ma gi nupi angang di hojik fawa fangmangam dri haidi NPO na Kangpokpi area ki damak pung nifu nipan ki economic blockade chathagadauri Naga People's Organization Senapati ki president amasung general secretary ki cherol amana TS Moiva ki photo da chathakhiba thawong gi damak tha sigi manga gi hing nungai dagi hauraduna pung nifu nipan ki oina Kangpokpi rom da chatpa makhal pumna makki economic supply sing sa down torgani haidi Kangpokpi khusu khulai sing fagalei Kangpokpi district ki nongpo kaithel mam DPS na konba tu pul dagi kilometer taret lom lapna leiba Loivol village amasung Charoi Pandong ba Part 1 dagi combined force na ngasi yupung tarama thoiram tarakpada thi humbagi thabak chathabada 12 bore gi folded but ama bore asigi rifle ama .22 rifle ama country made pumpy launcher ama Baofeng handset ama .22 gi maru kun fagale haidi operation theater table dagi tabada miron binupi ama Sire hospital singna thawa sadabadagi achoba case ama oina ngasi Jharkhand gi Hazaribagh Tolaiba Psych Tikhari Medical College ta Operation Theater OT gi table dagi tabada miron binupi ama Sire haidi thawdo sigi matang da laikhidraba miron binupi adogi imung manuna hospital gi management ta maral Siri hospital gi management ne su laikhidraba miron binupi adogi imung manung da tainari haidi victim adogi imung manung gi miyoi singna OT da miron binupi adu ningthina sena bidaba amadi doctor fawa laitabadagi angang delivery fawa nurse kaktana tawki cheksin dabadagi OT gi table dagi tabani haidi hospital management gi kangmuna amuk OT gi table dagi nupi sina takibasi miron binupi asibu sena na balakiba patient gi attendance singna cheksin dabadagi takibani haidi Lupa crore lising ahum rongi oigadaba Anil Ambani gi assets sing idi na fazin kray Reliance Group ki maruiba misak ama oiriba Anil Ambani gi Pali Hill residence yauna lupa crore lising ahum rongi oigadaba India gi tongan city sing da laiba asset sing enforcement directorate idi na money laundering case ko mari lena na fazin kray hairi Anil Ambani gi assets sing fazin nabagi order adu Prevention of Money Laundering Act PMLA gi Section 5(1) gi makhada ED na issue tawkhibani case asi Reliance Home Finance Limited RHFL amadi Reliance Commercial Finance Limited RCFL na khomjin bafan kaya thaidokpa amadi laundering gi thabak thoram sing paikhalambagini haidi panba yabadi kumja 2017 dagi kumja 2019 gi manungda Yes Bank na RSFL gi increment sing da lupa crore Lising ani ga chamapan ga humpuga mga amadi RCFL gi increment sing da lupa crore lising ani ga nifuga mga invest tawkhibani ED na phongdokhiba matung ina Reliance Nippon Mutual Fund na Anil Ambani Group ki financial company sing da direct investment tawasi Securities and Exchange Board of India SEBI gi Mutual Fund Conflict of Interest framework ki makhada law na yaba investment oidi adubu hariba sing asi thausadana miyamna mutual fund ta invest tawa fund sing adu Yes Bank ki khuthangda thaidoktuna Anil Ambani na group ki khud yaurum khibani hari Anauba laingak sembagi manglan mangfaungna gadawribra BJP gi General Secretary BL Santos lakadra BJP gi MLA amana di BL Santos lakani haibagi pau khangalakpa leitri hairakhi February 9 2025 ki nungtil fawa Leiram kiba Manipur lenga ki Chief Minister Biren numit adugi nungthil pung 4 minute nifu mangarom tarakpada Raj Bhavan da chatuna fam thadokpagi cherol pisin khraba matung tha adugi taraga humdoi dagi Manipur da chalairakliba tangkak anirak suraklaba President rule gi lengak loisinuna anoba popular ministry ama amu hana lehenbiu haiduna BJP gi MLA singna taksilakpagi mahai oina party ki central leader sing mathang lakadori bra haibigi wahang hangnarakle Karigumba BJP ki central leader singna soidina Manipur da laklabadi state asida anawalainga ama sembagi manglan manglakhiba party asigi MLA singi mangfauna gadawribra haiba wahangso hangnarakle Pauche sina thajaba yaba mafamdagi fangba pauna haibada BJP ki National General Secretary Organization oirakliba Bomara Setu Lakshmi Jordan Santos BL Santos tha sigi taragani thoide Imphal da lakani haidi mahangna state asida laktuna BJP Manipur Pradesh ke luchingba sing amasung party ki MLA singa unaduna anawulenga ama Matou Karamna sengmadage lenga adugi luchingmana kanana oigedege haibagi matangda khanaragani haidi karigumba BL Santos ki khongchit asida Manipur da anauba popular ministry amal leihanbada tangai fadana changba fibam sing Laikhai tathokpa ngamdrabadi party sigi atopa national leader sing makhata na lakani hairi panbayabadi party sigi national general secretary oirakliba BL Santos RSS ki parcharak oina
haurakibani fam asi pudringai mamangda Joint National General Secretary fawba oiramdabani aduga kumja 2019 dagi mahangna fam asi purakibani pau sina makha tana hai BJP gi national leader singi manungdagi mahak Hana state asida lakadoriba asi RSS ki maikaidagi Manipur thamlakliba president rule gi lenga asi athubu matamda loisinduna BJP na luchingba state lenga ama semgadabani haibagi akanba pressure RSS ki maikaidagi piduna lakpani maram asina Manipur da anawba lenga ama sembaga mari leinana party asigi central leaders singi manungdagi mahakana lakadabani hairi Pau sina fangba pau sigi matangda ngasi numidang waram BJP ki MLA amada telephone tawduna hangkibadadi ma ki maikaidadi party sigi national general secretary lakani haibi pau tabalaiti adubu ngasi Ministry of Home Affairs ki state minister amadi thunglari haibatai party ki general secretary organization laklabasu party manungi oiba thabak thoram singi oigani maram asina MLA singda hujik fawbagi oinadi karimata khangalakpa leitri hairaki panba yabadi mamang thagi ahan bachayolda Manipur gi BJP gi MLA kun hena Delhi du chatuna state asida miyam gi mute singi lenga amale henbiu Haiduna central leaders sing the Taksil Lubani, MLA sing aduna ahan bada Northeast ki coordinators to Oiriba party ki national spokesperson, Sambit Patraga Unakibani, Aduga Sambit Patragi Kuthangda, BL Santos Kasu Unaram Labamatung the Infal the Hanarakibani. Party ki MLA sing Maika de Sambit Patrada Prime Minister Narendra Modi, Amasung Home Minister Amit Saga Unanabagi, appointment Loviu Haizakibani Adubu, MLA sing na Delhi the Laklabasu Kuki Jogi, MLA sing Yarak Tabana Magna Prime Minister Amasung Home Minister Unanabagi appointment Lobungamlo Harakibani. Adum moinamak Delhi dagi Imphal da hanamrakiba MLA singna chaliba tha asigi taraga marigin matungdagi Manipur da miyamgi anoba lainga ama soidana leirgani haibigi thazaba central leaders singna pirakle haina fongdokpa leikrabani Union State Home Minister Vandi Sanjoy Kumar Thunglare IDP singi damak release tawkiba senfam yauna central scheme sing review tawkre numidang wairam Rajbhavan da laktuna governor ga chikthana kre ngasi none da chatkadauri Federal District is another governor na Kangladagi helicopter tong na bahona krabasu weather fattabadagi cancel tawraga chatkidre Ministry of Home Affairs ki State Minister Vandi Sanjoy Kumar ngasi Imphal da thunglakibaga loinana Manipur da pangthokliba central scheme sing yauna IDP singi damak Union lenga ki maikai degi release tawkiba fund singing sinbaga loinana Rajbhavan da chatuna governor ga su unakre State Minister asi ngasi nungthil pung amaga yangkai tarakpada Indigo flight amada Imphal airport ta thunglakibani mahangna hek thunglabaga panthadana all secretariat ki conference hall da mahangna chair loduna review meeting ama pangthoki mifam asida union lengang na sponsor tawba tongan ba central scheme sing review tawkibaga loinana growth budget support GVS ki 10% ki matang da suyeng sin ki mifam asida saruk yakhiba Manipur lenga ki makok thongba official singi maikai degi Union State Minister da Manipur gi IDP singi damak Ministry of Home Affairs MHA na relief operation amasung resettlement rehabilitation gi damak release tawrakiba fund singi matang da marik chumba report thamki Ngasigi mifam na consent kiba singi manungda Union lenga ki tongan ba ministry sing na Manipur gi damak paikhatpa program amasung policy sing su yauki masigi manungda MSA gi makhada leiba department organization sing na hodokpa flagship program yauna ate scheme sing gi su yauki maru oina health education transport amasung connectivity power tourism rural development housing agriculture amasung food processing handloom handicrafts amasung textile gi matang da su union minister na state lenga ki makhada leiba tongan baloisang sing na pangthokki ba thabak singi phibam su yengsin ki mifam asida union minister gi maikai de gi lengang na miyam gi damak paikhat kadaba thabak thoram sing asi akang naba matam gi manung da mai pang na pangthok naba action plan sing khangan ki ma ki maikai de gi Manipur da tourist kayam yamna laklabagi haina hanglak ki bagi wahangi paukhum da Manipur lenga ki mari leinaba official sing na kumja 2019 amasung 20 da Manipur da domestic tourist 1,67,000 amasung foreign tourist 12,000 hena laklambadu kumja 2024-25 tadi subnatagi domestic tourist 15,700 amasung foreign tourist 1,300 rom damag lakhi haina paukhumki Manipur domestic amasung foreign tourist sing lakpagi masing hantarakli bus state asida oiriba ne tadaba fibam amasung Manipur lakpada aeroplane gi ticket mamal yambana oirabasu Manipur lenga ki maikai degidi Ministry of Civil Aviation da aeroplane gi ticket ki mamal hantanbina ba ayi bachero pikre haina additional chief secretary Anurag Vaspaina Union Minister da khanganki ngasigi mifam da Ministry of Development of Northeast Region donor gi makhada 10% gross budgetary support na ngaklopi duna Manipur da paikhat pathabak thoram singsu review tawkibaga loina matam khara gi mamang da Ministry of Agriculture amasung Family Welfare na Manipur da hodokhiba National Oil Palm Mission gi thabak thoram singsu mangna yengsinki Mifam asida Manipur lenga ki tungan baloisang singi secretary sing head of department sing amasung atay official sing na sarugyaki aduga Union State Minister gi maikai degi na Manipur gi sauko thorangi thabak thoram sing paikhatpada Union lenga ki maikai degi mathau taba tengbang pi gani haibigi thajaba piki
Mifam asi pangthoklaba matung ngasi numidawaram pung 5:40 rom tarakpada Union State Minister Vandi Sanjoy Kumar na Rajbhavan da chatuna Governor AK Valaga unakre adum oinamak Home Ministry ki State Minister asina Governor ga unabada kari karamba wari sanakibano haibadudi khangmangam khidri adum oinamang ase Imphal da thungnakiba Ministry of Home Affairs ki State Minister Vandi Sanjoy Kumar hayang ayu pung tara tarakpadagi None District ki Multipurpose Hall da pangthokadaba mifam amada saruk yarugani hairi Mifam adu da district adu ki civil society organization CSO singi leader singa unagani makhoi gi mathakta district level officer DLO singasu unaduna union lenga ki tongan ba ministry singna None district ki damakta paikhalak liba project scheme singi progress na chingba yengsin gani hairi Union State Minister ki khongchat aseda None district ta hojik oriba law and order ki fivam yengsin baga loinana mase bungak liba state amasung central force singna lokhat pathabak singsu yengsin gani aduga district asagi miyam na hojik mayok nariba khudongcha daba sing yengsin baga loinana mase bukokhan na bathawrang sing paikhat kani hairi amarom dang ase ayupung nipan makhairom tarakpada Governor AK Valana Fairjol district headquarter da chatuna mafam aduda nauna saba girls hostel ama sangaba ga loinana district level officer amasung CSO singasu mifam pangthok lugani haiduna kangladagi helicopter na khongsana bathawrang tawki adumoinamak tanjaduda Fairjol district da weather fatabana maram oidaduna Governor gi khongchat adu cancel tawkre haidi pa crore lising ahum rongi oigadaba Anil Ambani gi assets sing idina fajinkre Reliance Group ki maruiba misak ama oiriba Anil Ambani gi Pali Hill Residence yauna lupa crore lising ahum rongi oigadaba India gi tongan city sing da laiba asset sing enforcement Directorate idina money laundering case ko mari lena fazin khari Anil Ambani gi asset sing fazin nabagi order adu Prevention of Money Laundering Act PMLA gi section 51 gi makhada ED na issue tawkibani case asi Reliance Home Finance Limited RHFL amadi Reliance Commercial Finance Limited RCFL na khomjin bafan kaya thaidokpa amadi laundering gi thabak thoram sing paikhalambagini hari panbaya abadi kumja 2017 dagi kumja 2019 gi manungda Yes Bank na RSFL gi increment sing da lupa crore Lising ani ga chamapan gumpuga mga amadi RCFL gi increment sing da lupa crore lising ani gani fuga mga invest tawkibani ED na phongdokiba matung ina Reliance Nippon Mutual Fund na Anil Ambani Group ki financial company sing da direct investment tawasi Securities and Exchange Board of India SEBI gi Mutual Fund Conflict of Interest framework ki makhada law na yaba investment oidi adubu hariba sing asi thausadana miyam na mutual fund ta invest tawa fund sing adu Yes Bank ki khudangda thaidoktuna Anil Ambani na group ki khud yarum khibani hari yu thakpa driver na Joypur da gari sing kilometer 5 chenbada yamdrabada miyoi taraga mapan sikre kaya marum sokre Yungauba dumper truck driver amana Rajasthan ki Joypur da gari sing kilometer 5 chenbada yamdrabada miyoi taraga mapan sikre amasung kaya marum aruba fibam da sokre haina ngasi official sing na phongdokre Lohamandi road ta khongjel yang thaurakpa truck adu ningthi jana thauba ngamdabadagi mayoknaba maikei lakiba car sing amasung motorcycle sing yauna gari kaya marumda thengai ki uhoba miyoi sina driver adu yuthi na ngawba mali amasung magi lambida leiramba khudingmak thengai ki hairi gari kaya marum subchinduna chauna thengai ba amagi matung khaktada truck adu lepki rescue team sing amasung mafam adugi police mafam adu da thuna lakhi amasung ate akai makhada nankhiba miyoi sing adu lauthoki asoko miyoi sing adu anako hospital sing da pukhatkre amasung accident adu da laikhidaba miyoi sing adu masak khangdok na ba honari police na driver adu fajin kre masigi thaudo ase Rajasthan gi Falori da like rumalak basing puba tempo trailer amana khamduna thamba truck amada thengai bada yamdrabada miyoi taraga manga sikhiba amasung ani sokiba adugi nongan badani thaudo adu da awaba phongdokla duna Prime Minister Narendra Modi na laikhidaba amamongi imungi khwaidagi naknaba miyoi da lupa lak ani amasung asoko miyoi sing da lupa lak lising yang khai gi ex gracia lauthokre